Ningol Club Amadi Humanity Service Foundation na Babina Hospital ga Khutsamnaraga Econetwork MANIPUR na support TOUDUNA First Aid Training Program ama HEIROK Part 2 LITAN da PANGTHOKHRE. Ngasigi training program aduga mari lainana Babina Hospital gi Consultant Emergency Medicine Dr. Lakshmi Kangjam na haikiba da ngasigi training asi basic life support CPR Haibadi Tabakta number patient amana Kangodana Wantakiba Matamda First Aid Oina Hospital Yodringada Karam Namating Pangba Yabagi Haibagi Maramdani Haiki Pangtokhiba training program aduna Ningol Club ki Secretary General Morangtem Inunganbi Chanu na Haikibada First Aid CPR asi life skill ga na thanaba yadraba Kangjinba Hijinba Yamnamak Tangai Fadaba Hiramamani Khanduna Asigumba training program asi Pangthokpani Babina Hospital ki Maikadi training asi Pangthoknaba Haijarubada Harauna Yabirapa Maruina Dr. Lakshmi Kangjambu Mahanga Thagatpa Fongdokhi. Kasi ako nag-usually training asi basic life support, CPR, haibani cardiopulmonary resuscitation, haibani habak na mag-patient amana, miway amana, hanggang na wanhagi ba matamda, first aid oina, hospital yung dingayda, kari-kari tawdang, tawbaya ang haibani kasi ako nag-pili ba si first aid CPR training, loina na ako na heart attack haibani sa nakarino, cardiac arrest haibani sa nakarino, stroke haibani symptoms sa kari-karino, stroke oiba matamda kari-kari, at human tawdang low bayabag amadi ko na explain haibani heart attack matamda karam maghunit bisa kani haiba asin nating ba first aid ako na knowledge mayama ma-share tong ngasi first aid training asin na si pangthok ba first aid training asi Ningol Club Amadi Humanity Service Foundation ani na ulaga Babina Hospital Khutsamnaraga pangthok ba first aid pibagi training amani si so life skill ga thana ba yatraba saruk amani Sigumba program kaya ama training kaya ama Ningol Club na lep na pangthok